THOUBAL district, KAKCHING district, amadi BISHNUPUR district ki oinashu masing yamlaba commando personnel singna KHUTLAI THADOKTUNA KHONGJANG CHANGSINKHRE. KHUTLAI THADOKRaba singi manungda BISHNUPUR district ki oina BISHNUPUR commando complex ki maning thangba N Khunawgi lampakta commando personnel sing adu ngasi nungthil pung amarom tabada pullaba matung makhoi na pairiba KHUTLAI sing thadokhibane. ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯍꯪꯕꯗꯗꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯂꯩꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗꯗꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯀꯃꯥꯟꯗꯣ ꯄꯔꯁꯅꯦꯜꯁꯤꯡꯅ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯈꯨꯠꯂꯥꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯀꯃꯥꯟꯗꯣ ꯄꯔꯁꯅꯦꯜꯁꯤꯡꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯒꯤ ꯃꯤꯐꯝ ꯑꯃꯅ ꯂꯧꯔꯛꯄ ꯐꯤꯔꯦꯞ ꯌꯦꯡꯂꯒ CDOsꯁꯤꯡꯒꯤ ꯃꯊꯧ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯇꯧꯗꯕ ꯍꯥꯏꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ Postingda koina later posting de koi disturb tawba sigi disturb tawba tanda sigi pulakka bagi partner tinggal lambi lamanda check